Okay. Ando ahanbada asigi hidak se kamai khangakeba. Amoi YouTube channel da thingaruba. Adu dai thungpa. Okay. Karam channel da. PK channel nei YouTube da. Dai thinga khangpa. Okay. Adu thingna bagi sa bro kamai toge. Thingna baga sa de adu thingna bai matung sahi ama muk lera ni lera ga dumana. Phytolife Company na tongan ba anha kya phalakibagi video matek adu ngasi su thamjage lekham se kada wai oiduino thame alaka aduga hana ise da leramba problem anaba se kai thengarami ai je sab thappa ya da bhasam nai te na kamai to buzano na yenge na doctor de yengu badne doctor na yenga da doctor na nam chakhau ji to pome my operation tawse na doctor na hare ingona ahamda sab thappa ya da ba aduga isa yam sok thaba aduga isa yam chonjal laga leramba ko okay aduga hawu kan khapadi ngam yam wana sale matem satpada sadong khong ko satpa ngamdabdo maina tawwe ba aduga doctor de yengu matam sida karina haibire moina doctor na haire test tawu matung de moina yengkan nang chakhau munung yam sauna pome operation tawjen haire aduga test kai tawu matam da moigi result sida haibadi WBC count adagi platelet count na chingba se kya da le me 0 da dum le ma ba kya da le 0 da le me ba ko yam son gre okay aduga adugi matung dagi khoi yum da la matung sida kari karamba hidak thengnara phono tang habiu ne sigi Phytolife na puthoksa sigi stem cell product hai tare ko sigi product se kamaina to kamen thengna biro kon haiptang haipi ne product se kamaina hai de no ne sab se akoi nau nu pi man ne mani san mana smana si sa ji ko se si sa raga phai ni loina hai nei si am tang sa raga yeng je na ya ham da si da ki thaja de ai ni nau pi da hai ai asu thi na na ra ji bu si do ji bu si da ki sa raga pharo ye na ji khalle ba adu ka na si company ji da ki sa ba da ge sa je yam kan khalle ba mi si sa ma tung da tarani mute yam solam me tarani mute sa sing yam sa khale aksang kan khat ki yam si tak se sa ba hana sak sa ba yam do sak sa ba ya re ba ko adagi solaga phamung da ta ga le ram do hogolaga dum satpa kha ngame no tarani mu sura ko sita ai satpa ngam de mi na sing khat na ga re pa ne yam so na aduga tha ma gumba ni gumba sura ko sai da di haksang da di kai yam na dagi de sak si pu kham sa re ba yam sa re sak sa re ai thabak khalo to bu ngame wai no sippa dum ngame sa ne du za ba sing thang bo loi ngam gre okay adagi tha hum su de kan gre pukan kan gre ko adu mutung na swain tha hum su mutung na pukan kala mutung sida doctor da khoina makhata na mu test to mutam da di moi result da kai mu bibire hojite doctor na hai je si moi di han hange ai gi phibam ji u ba matam dan si yam son gi bani adu maina kan khale ji noi kari sai hai re ba ai pa ga sat pada adu khoina si company gi maina sai khole hai de gi siam kan khale no ya na bu siam kan le hai re test to je na to matung moi kai bong di lai tre hana nga sai gi loina nemaga le mo yam so loina normal ta le ram me ba kai em lai tre du noi nuai na ba dakti ka tho ko lo na so hai ra yam nuai aduga isegi anaba sumai tawraga yamna phiung songna hago ka khapangam dana phangong da taraga leram badagi hai ba khoina Phytolife na thoksari ba stem cell product se sinna badagi hajiti khoi gi mayam mar til laga hai tare ko imung da su yam thana kal laga le me khoi lakko da su yam nuai re aduga hai badi khoi gi Manipur da topa anaba su yam lei biram gani sigum sumai na problem lei ba hai tare ko moi da di kai message pibi ning ni se na ai ne pining badi si da ana thajaram da ba je ai yam thajare aduna si hidak si sa biu si sa ga di haksang kan khat pa nuai ba ai yam kai do si hidak sina na hai ning yam nuai je angang yawbu ngamdriba habadi luhonglaba matungda chahi kya ma mamita angang ubu phangamdaba kya do angang ubu phangan khre amadi channel sinasu
tongan tongan ba masa masana thambirak po thagat wahai kya da so dum khudol tamjakre hari bising do yenglubadagi channel asida phone to birak stem cell sinaduna sahi luwang matung da sahi tara sumna angang yoram draba ko gisalama angang yorok angang dugi photo amadi mahakna thagat wahai kaya ama thambirak pani huji aina uhan jaribase maha asisu sahi kaya ama luwang matung da angang yawbung ngamdabagi awaba maisa kaya ama khangambado ngasidi channel asit thengnajarubadagi stem cell sinaduna Phyto Life ki stem cell sinaduna ngasidi yamna nungsiraba mamita masani pa ama uba phangjare sita sunate haribe stem cell sinaduna tongan tongan ba makhal mathengi anaba kaya amasu phanba ngamkibagi miyamda thamjakre hariba ngasi uji uhanjariba pikliba angang asimak Easter masamak hoji Hyderabad ta leriba makoina photo asi thabirakuna thagat wahi asi thambirakpagidama miyamda khangjabani miyamnasu hena akupa maron khamining belerabadi makhada pijariba contact number sida dum contact tobiro amadi isa gi tongan tongan ba anaba leiba amadi angang yaudriba kayam leiba taragadi akupa maron tanabiduna kari toksige habana singmusing adu khanabiyo haiduna miyamda ngasigi nungairabo wafam asi miyamda thamjabani amda jaharo da nungai phongdokpage ha Kay hide. Ito ba pitaw si pamay tawag aduday hangage ko mingde famabiro Moyangde Jimina. Jimina okay ji chanibam phangi ko Hoy. karamai na phangakuna habi habiro Phyto Life ki dachi stem cell si sarude. okay hana ang yaudabdi kyang kuirage Chahi ani mu isang. tha kya sabigi Ahum sai. thahum gi matungda sum orakpra kamai tawge Ahum suba tha aroi ba tha du da. Oinko. okay ando ahanbada sigi hidaksi kamai khangakeba Amoy YouTube channel da thengnaruba. PK channel leibane YouTube da. Adai thengnara khangappan. okay adu thengnabagi jabro kamai tawge Thengnabaga sade adu thengnabai matung chahi ama muk lera ani leraga adumaina jarakpane. okay ado sina maruena sigi kanabsu dum phangedi khangeba ko asina kanab phangasi mayamda sumaina khoigi sada leramba sum problem wakan nuai dabase summa apam phangdaba haitare ko sumba sumi mayam lerangane ba makhoi singdadi kari kari sum haibininge Angang kuina yaudaba khattaba leiragadi si adum sabiru adu adum soidana yauni khalle di adumai haning. okay